खुरमजरी ISTV की मणिपुरी पाउ मियंग ताबिरी पुमनमकपु तरामना ओक्सरी हौजिक अहानबदा मरोइबा पाउसिंग BJP ने लुसिंगबा गवर्नमेंट असिदा NPF यावदबगी फिरेप लौरगनी हाइना NPF मणिपुर यूनिट की प्रेसिडेंट मोरुंग मकोंगाना फोंदोक्रे स्टेट अतई के यंगनबदा मणिपुर ने नुपी के मायोक्ता चथबा क्राइम हंथरी हाइना गवर्नर नाजमा हेप्तुलाना फोंदोक्रे अमदी एक्स पोलो क्लब वांखैना यांखै तरत सुबा माउंटेन डिवीजन पोलो टूर्नामेंट की मपु ओइख्रे हौजिक मपुंग ओइबा पाउ पिजरी BJP ने लुसिंगबा गवर्नमेंट असिदा NPF के MLA सिंह यावदबगी फिरेप लौरगनी हाइना NPF मणिपुर यूनिट की प्रेसिडेंट मोरुंग मकोंगाना हाइख्रे BJP ने लुसिंगबा चुंगसिनबा गवर्नमेंट असिदगी NPF तोकननबगी फिरेप लौरगनी हाइना NPF मणिपुर स्टेट यूनिट की प्रेसिडेंट मोरुंग मकोंगाना फोंदोखिबनी मणिपुर प्रेस क्लब ता पांगथोकपा पाउगी मिफम अमदा मोरुंग मकोंगाना सेंटर ता NPF ना BJP सौगतुना गवर्नमेंट सेमिनरी हंदक पांगथोखिबा मणिपुर लेजिस्लेटिव असेंबली मिखलदा पार्टी अमतना मेजॉरिटी फंगदबदगी NPF ना BJP दा सौगतुना गवर्नमेंट सेमबनी अदुबो मसिदा BJP की यामना फजदबा मओंगदा NPF ने ADC सेंबा उख्रुल तमेंगलोंग सेनापति दा NPF तगी थोरक लगा BJP याउनबा होटनरकपा चांदेल की चुंगसिनबा ADC असिबु थुगाइनबा होटनरी गुवाहाटी दा पांगथोकिबा मिफमदा पार्टी अनिना यानाकिबा वाफम सिंह असि गवर्नमेंट पाइरकपा सही अमा मपुंग फारकदरबा फावबदा थबक ओइना पांगथोकत्रे नागालैंड दा BJP के चटमिनबा तोकपगु मणिपुर दा सु तोकननबगी फिरे नागालैंड मिखल लोइरगा लौरगनी हाइकी अखोई NPF के MLA यावना ADC सिंगदा नोय BJP दा चंगरो हाइना फागी ओइरंबा याय नतर चुमना हाइरंबा याय अखोइना खनबदे NPF के MLA यावना चीफ मिनिस्टर अमना मदु पनबदो अखोइदि पनहनिंगदे मरमदे अखोइ चटमिनरा लेरगा मागे दे चंगरो अदु नखोइ पार्टी से करिसु नक्ते हाइबि मोता MLA अदु इंसल्ट तौबगी मोओंगरा नतर अखोइ पार्टी असिबु उसी थोइदबगी मोरा अखोइ याम पेंदे NPF के जनरल सेक्रेटरी ऑनराई खुइना थबक अमा तौद्रिंगै वांगांद्रिंगै हाना खंथबगी हाइनबी लुसिंगबा सिंगद यावहनिंगी चीफ मिनिस्टर गी चिंगद चटसी हाइरगा पाइखटकनी लाउथोकपा थबक सिंगदगी परसेंटेज पीदना वर्क ऑर्डर पियु यादबा चिंद फजरगा थबक तौबदना मियामना थाजबा मांगलकपा पुमनमक असि NPF स्टेट यूनिट ना तुमिना येंगदुना लैथोकलोय हाइरि ट्रीसिंगना चिंगद चलगा दो ना लुपा क्रोलासी अदु पीगनी अदु याम दी लौथोय हबको थबक से शुला लगते हाकुम चीफ मिनिस्टर मसामा उखरु जलगा उखरु लंबी से हाय सेमगनी है फ्रॉम टुमारो है अब अदु किलोमीटर मरी चहिया मसु लोइद्री व्हाट इज दैट इंडिया की अतई स्टेट सिंग यंगनबदा मणिपुर असि नुपी के मायोक्ता चथबा क्राइम की चांग हंथना लैरी मसी एखोइ पुमनमकी लाइबक फबनी नेशनल कैपिटल दिल्ली द फावबा लेप्तना नुपी अंगांग की मायोक्ता चथबा क्राइम की पाउ निमित खुदी की फोंगली हाइना मणिपुर के गवर्नर डॉक्टर नाजमा हेप्तुलाना फोंदोक्रे वफम असि नेशनल वुमेन कमीशन की मखादा मणिपुर स्टेट कमीशन फॉर वुमेन ना हौखिबा फेब्रुआरी थादा लीगल राइट ऑफ वुमेन की मतंग चथखिबा क्विज कंपटीशन की मना मथुम यंथोकपगी थोरमदा महाकना फोंदोखि राजभवन की दरबार हॉल पांथोखिबा थौरम अदुदा एजुकेशन मिनिस्टर TS राधेश्याम मणिपुर स्टेट कमीशन फॉर वुमेन की चेयरपर्सन डॉक्टर के सोबिता मेंबर डॉक्टर फरीदा साहा अमदी रंजिता गोलमैसु सरुक याखी मकोंग मथंग तारबसिंगदा थौरम मपुसिंगना मना मथुमसिंग यंथोखी मखोइगी मनुंगदा अहानबा पोजिशनदा DM कॉलेज ऑफ आर्ट्स की लाइस्रम सना जावबा अनिसुबा पोजिशनदा स्टैंडर्ड कॉलेज की के SIS विद्या अमदी अहम सुबह पोजिशन DM कॉलेज ऑफ आर्ट्स के सवना तेंसुबम याउरे गवर्नर डॉक्टर नाजमा हेप्तुलाना इंडिया के कॉन्स्टिट्यूशन नुपी सिंबु हेन फबत थाकता थमनबगिदमक लेजिस्लेशन निफुनिपान लैरी मालेम गे लेबा कयादा नुपी सिंह भोट थादबगी हक पिद्रबसु इंडिया ददि हेक हौरकपदगी हौना नुपीबु इकाई खुमनरकपा असि चाउथुक चनिंगाइनी मणिपुर की खुनाइद नुपी सिंह अचौबा फिदा थमदुना इकाई खुमनरी लम कयादा मखोइगी मतिक साबा हक पीरी ट्राइबल सिंगदना हेना मखोइगी हक फंगनबता नतना हक मानबगे फिबम लैरिबा असि सिंथानिंगाई ओइरिबा फिबमनि हाइखि First and foremost thing is that we women are treated on par with men as far as our fundamental rights are concerned.
Then, as I said, there are many legislation which will come, whether it is about health, education, family welfare, or any other. One day, I wanted to find out, because I have always dedicated my work, my life to the empowerment of women. Tharamda saruk yakiba TS Radhisyamna nupi singda chapchana makhoigi phangpham thokpa hak pidrabadi khunai asi manglomda chatpa ngamloi state asigi nupi singna tongan tongan belamda singthaningai oiba thodang lauribasi chauthok saningai ni Manipur lariba school college singda nupi singi tokhaiba toilet chanana bahotnari makhoi masangak thokjaba ngamnanaba kalen suti manungda training pinaba khanaba leire nupi singi hak karino haiba khangnanaba awareness piba mathau tai kanagumba kharadi makhoida phattaba torokpa amadi makhoigi singnarakpa sing masa khangjadana leiriba asi awareness matik sana pirabadi khanganma ngamgani phongdokki. All the stakeholders would be to let our young girls and women to join, to play an active role, more active role in all walks of life, particularly in politics, economy and social activities. We are proud that more and more numbers of girls are joining even defense forces. We have pilots in Air Force, we have captains and majors in Army, so the girls should try to assert more. Sahi asigi class 10 amasung 12 examination thagadawriba mahiroi singda Chief Minister Nongthombam Birenna yaipa paujel pirakli examination sing asi mahiroi singe career amasung punsigi firep ama launanabagi yamna maru oiba khongthang amani asigumba tangkak asida mama mapa amasung oja singna mahiroi singbu lamjing bigadabani mahiroi singna exam sing asida mai paktuna mingsat purakpa oirasanu haire. Thasiki tangtara mapalama sung kundagi haugadawriba class 10 amasung 12 examination ga mari lenana mahiroi amadi mama mapa singda education minister TS Radhisyamna yaipa paujel pirakli. Parkhada makoi loina mo aphaba flying color ga loina thoknaba aina appeal tawjari amadi guardian sing mama mapa oibirba sing laikai gi local club leiriba khuding mangnasu mamangda khoi thogdo wathok kya ma thokre maduri mafam kharada akhoi flying squad sing chat pakot pada phajin pusin thambiba invigilator tariba kholiba mayam sigi mating pang mukot pa question paper wat pakot pa chat pada gari thugai birak pakot pa suma to birakpa siso to bidana ba ina mayam da appeal tawjari aduga loina na ahalaman oibiriba mama pa oibisingna masam su singda parkha thaba chat pada yamna pressure pibidana yaifa mongol pibiraga pressure lehenda bida makoina akhang makhradu free oina tawjaba ngamnaba Manipur Government Higher Secondary Lecturers Welfare Association, Indigenous Students Coordination Committee, DASAM and IAMS, All India Youth Federation, Manipur State Council, Manipuri Students Federation Amadi, Reformist Students Front Sahi Asigi Exam Thagadaba Mahiroi Singna, Mithoi Mihenba Oirasanu Haina, Yaipa Paujel Pirakli. Mitai singna sidul tribe ki list sanbada karisu akai belaite haina Minister Oiramba RB Mingthing na phongdokre sidul tribe demand committee amasung coordinating body of SD demand committee na paring nai na akhang ahising unaduna makhoi gi aningba apamba phongdoknabagi campaign gi saruk ama oina lusingba asiga unarubada wafamasi phongdorakhibani Sanakai Thel Lamphelda Laiba quarter the Pangthok Papa Gimifam Amada RB Mingthing na Makataraduna Mitai na ST lista san bahibasi constitution gi matung innani Yelhomi Oiriba Furup Asida STP bada kari kaibage masida pumna makna sogatuna center the taksin batai Mingthing na Makataraduna Chief Minister N Biren gi ching da chalo haiba kholawasi yamna fajaba khongthang amani masina chawkhatpa tangdu laitaba nungsi sanaba amata oiba ngamgani Nungsi bahibasi lairabadi ngamdaba thabak laite sing na tamda tamna singda mateng pinagadabani sauna bakhan abana karisu kanaba purakloi haiki Indigenous singu pibani ST nahaksu indigenous ni loine koi isak atuna takharoni ko religion atuna tongan chakre nangin nahake ek isak yak lage koi si indigenous people aduti ST people that can calculate. Masikana ke policy no. Kaya yaning to ya. Pulo po ida. Thamke hayra ka ST to loy na tham. Mayama sing pudi
SD दा थंपे तंबाक तो लेबा मनाव सिंगा दो जनरल दा हक के आरगा गरी पॉलिसी अमुक कोई बो डिवीजन पाम्बरा कोई बो करी लोइना हाथ थोकिरा करगी नोय कोई बो अमदा थंपीबा यादो असी करगी नो सेंटर दा हमदा होमगार्ड सिंगी तोलब हेनगत हनबा कोर्ट की ऑर्डर गवर्नमेंट सना हंदबगी मायोक्ता हाई कोर्ट वाकत पगलोइना खोंजंग हेना संगसिलगनी हाइदे मणिपुर प्रेस क्लब ता पांगथोकपा पावगी मिफम अमदा होमगार्ड एम्प्लॉयज वेलफेयर एसोसिएशन गे प्रेसिडेंट वाई मंगिना कोर्ट न पिरकपा डायरेक्टिव स्टेट गवर्नमेंट सना हंदना थमगलोइना मिनिस्ट्री ऑफ लेबर की ओइना सिनमी सिंगी नोमगी खुसुमन लुपा चमंगादगी तारोइदबनी हाबा वफम लेरबसु होमगार्ड की ओइनादि था अमदा लुपा लिसिंग तरेट चात्रट कुंथ्रा खक्तमक फंगली सनफम असी अथुबा मतमदा हेनगत्रबदी होमगार्ड पर्सनल सिंगना खोंजंग चंगसिनबा फिरेप लौरगानी हाइरे नुपीगी ओइबा तोंगानबा डिवीजन अमा नुपीगी डिवीजनल कमांडर अमा थंबियो खुसुमन मतिक चान पिबियो लाना लाना प्रमोशन पीबा हानेगी गवर्नमेंट जो पिरमी हौजिगी गवर्नमेंट दसु नियम नाइदना प्रमोशन दा पक्वी दा पीबा तौबिगनु हाइबा वाकत से सुगुम वाकत खरसु लैयबा ngasi भावबदी एसोसिएशन ना होमगार्ड की वेलफेयर की दमुक्ता हाइरिबा डिमांड सिंग असे सरकारना सिमदि तौरे हाइबसिदि ngasi भावदी लैते थौबाल तुरेल खोंनुंगदा लेंगोय पेकपा तोकनानाबा तौरकपा खुदिंग चपचाना थेंगनागनी हाइना यारिपोक नुंगोय पोकपी अकोइबदा नुंग लेंगोय पेकपा सिनमिसिंगना वाकत मिफम चथखरे नुंगाई पोकपीदा लेंगोय पेकपा क्वारी तौबा अमदी गाड़ी ड्राइवर सिंगना सरुक याखिबा खोंजंग अदुना थौबाल तुरेल मनुंगदा ममांगैदगी हौना अंद्रो हाइरोक वांखेम अमदी साइकल केंद्रगे खुलकयागी खुंजा सिंगी हिंगनबगी लंबी ओइदुना लागली अदुबो मफौ दाम थिंगतखिबदगी अनौबा लेंगोय इसाउदा यारकपा लेपखिबदगी मेसिन सिजिनदुना लेनुंगदगी लेंगोय पेकलगा वाना हटनरी हिंगनबगी लंबी लैतबदगी थेंगनरिबा खुदोंचादबसिंगी मथक्ता तुरेल इसिंग मोटहले हाइदुना लेंगोय पेकपा थिंगलकपा हाइबसी मियोय लिसिंग कयागी चखाउ मटपगा चप मानै नोमगी चरा तालिबा सिनमी सिंग करिसु तौबा ngamlaroi हाइबगी मवोंगदा लेंगोय पेकपा थिंगनबा हटनरकपसिंग चपचाना थेंगनगनी हाइरे स्पीक द पारदा हुमफुगी मथकनी कोइसे बिरसान पारगा नु लेंगोय सुबाइसिबु कना सुनगे मोगी मामा मसा मचिन मनाउदु सुनबरा हाइबा मोगी थबक तो खोइदा पिरो अखोइ नुंग लेंगोय सि पिओ मोय खोइ थबक तो केने मोगी मंत्री की नुपी सरकार की मतु मसा सिंगबु सिदे लेंगोय काम हे पेक पंगा मदे अखोइ अखोइ की साइगी माइगैसे लेंगोय सुबा तो ए यारे दा लाखिनरिबा अखोइ सिदैदा लेंगोय पे कनु इसिंग मोली न थिंगिजे करी मरंगिनोबा समसिदि लाइलासु थरत पे यारोय मरम चादे मोय इसिंग मोट केरा मोल होइगरा वाटर सप्लाई मोय पियुना अदुना मसदै सिदा लेंगोय सुबो लेपु हाइबा वाकफम सिदि यामना बेजलेस ओइबा युमफम याउदबा वखल खनबा ngamdaba मिरक तिनदबा मीन हाइगे द वाफम ने हाइबसे आइन तसंग मै सेंगना फोंगबक्सन उखरुल डिस्ट्रिक्ट के मनुंग सनबा कचाइदा मणिपुर ऑर्गेनिक मिशन एजेंसी MOMN सिंधुना संप्रा थारिबा फार्मर्स सिंगी ट्रेनिंग प्रोग्राम अमंगरंग पांगथोखरे ऑर्गेनिक फार्मिंग एंड वैल्यू चेन हाइबा थीमदा पांगथोकिबा ट्रेनिंग प्रोग्राम अदुदा कचाइदा थारिबा संप्रा पांबी सिंगदा तोइना थोकनबा लाइनातिना संप्रा खंगौदना कंसिलकपा अनौबा पांबी मतौ करमना थागने हाइबगी मतंगदा एग्रीकल्चर डिपार्टमेंट के एक्सपर्ट के एस निमाइचाना मियामदा ताकपिखि ऑर्गेनिक के हार सेम्बगी डेमोन्स्ट्रेशन तौदुना मियामदा खंगहनके मणिपुर ऑर्गेनिक मिशन एजेंसी की प्रोजेक्ट डायरेक्टर के देवदत्त शर्मना डिपार्टमेंट पाइखटलेबा थबक सिंग फार्मर सिंग याइफनबा पांदमदनी असिगुम्बा ट्रेनिंग प्रोग्राम असी तोइना पांगथोकपना फार्मर सिंगदा अहेनबा लौसिंग हेनगतुना पोथोक मरांग काइना पुथोकपदा चौबा मतेंग ओइगनी कचाइदा फार्मर सिंगना चंप्रागा कोमलागा मिक्स तौरगा थारिबसी असोइबा खोंथांगनी मसिना कचाइगी चंप्रा मुटखिबा याबगी अकीबा लई एजेंसीना उखरुल कचाइदा नौना चंप्रा पांबी लिसिंग कयासु थारी चाही खरा की तुंगदा माही चाबसु फंगलगनी चंप्रादा नतना तोपा पोलम कयासु थारी फार्मर सिंगी इनकम हेनगरन भाइबसी डिपार्टमेंट के अपाम्बनी डिपार्टमेंट होनरबसु फार्मर सिंगना थवा याउद्रबदी मदु अरेंबा ओइगनी मसिदा फार्मर सिंगी अचौबा दायित्व लई फोंदोखी तुंगदा उखरुल डिस्ट्रिक्ट के मनुंग सनबा एल फुंगतार अमदी माइसोन खुंदा एजेंसी की मीटिंग मखादा उखरुल डिस्ट्रिक्ट के सर्विस प्रोप्राइटर अमा ओइरिबा गार्डन केयर न दायित्व लौदुना पोचै थारिबा फार्मर सिंगदा ट्रेनिंग प्रोग्राम पिखि यकाई हनबदा वारबा खुनाई अमा ओइरकलिबसी मसिदा अखोई पुकनिंग थौगतनिंगाई ओइदे हाइना इनिंग थौगलै सेम्बा सना जावबना ngasi मणिपुर स्टेट फिल्म डेवलपमेंट सोसाइटी की ऑडिटोरियम हॉल दा नोंगानद्रिबा अहिंग यकाई रोल हाइना कौबा ऑडियो एल्बम फोंबगी थौरमदा फोंदोखरे
makna makataraduna haukiba aikhoigi manglam chatki thogdok wathok kayada chumna chentherakpa param puram gi liklam isel thaikrabani isel adu thaikibana maram oiraga ngasi aikhoigi irakta oihaningdaba thokaningdaba thogdok mayam amana punsi oiraga hingbagi masak oire amambana kopsillaga lairiba khunai asibu yakai hannaba isaini haiki Mana ningjang dragasu haugiba mangam chaki thogdok singna aikogi sumna chentherakpa adungba param puram gi liklam isel adu thaikrabani koisi aduna isel adu thaikibaduna maram oiraga aikoi singasi aikoina oihaningdaba aikoina pamjadaba aikoina thohaningdaba mayam amana aikoibu ngasi yomjalaga maduna aikoigi punsi oiraga maduna aikoigi hingbagi aikoigi masak adu oire haraga aikoi hingiba adugumba khunai amani Ngasigi thoram aduda Salai Holdings Private Limited ki chairman amasung managing director Narengwam Samarjik amasung Khana Chauba Wangpural Sintha punbagi president Yangkokpam Ongbi Indira Devi susaruk yakhi Narengwam Samarjit na ekhoi khudingmang nami kap thoktragadi thokningbagi apamba laitrabadi isai asi fonglubagi artha lairoi haikhi Salai Holding ta present tawraga puthokpa isai asi Khana Chauba Wangpural Sintha apunbagi lising purel oiramba Dr. Yangkokpam Sarat Chandra da kathokpani isai mayekna Salai Holdings ki vice chairman Narengwam Biswajena ibani Sahitya Thokpanglup Satholup Nasinduna Thasigi Kunma Thoida Manipur Press Club ta International Mother Language Day pangthoktuna Swigeneris CCT Mother Language Award Isingani Taranipal Manipur ki language activist Lamabam Gojendra da Lanthoklagani haina lup asigi serol amana khangalatli Thongam Angoba Singh Memorial Trust Tabungkhok amadi Apollo Math Skill and Limited Manipur ga kusam naduna Din Dayal Upadaya Gramin Kausalya Yojna gi makhada Nomagi Urban Awareness Program ama Tabungkhok makhalaikai community hall pangthokre thoram aduda ichamgi hanagi President and Rajendra DTO Imphal West Dr. CS Memsa State Mission Manager Skills KH Bobby IPSA Vice President Joy Chandra Konthaujam Natri Imphal ki branch manager Priyobata Gurumayum MSU ki president Manjit Sarang Themsu saruk yakhi Trust ki president Thongam Phulsan na tungi yumbi erakadauri ba singna scheme asigi kana balauduna matik saba mi amamam oinana ba hotnagadabani haikhi Isamgi hanagi president Rajendra na Din Dayal Upadhyaya scheme asi India ki oina lising ani tara marida hogdokhi bani adubu Manipur dadi lising ani tara taretta hogdokhi mamangda palamba government na masagi oizaba thiringaida naha singda pigadaba kanaba asi namsinduna thamlambani hojikti anauba government asina miyamgi dama kanaraba scheme kaya paikhatle masida miyamna kanaba lauduna chawkhatpa lamdam ama oinanaba hotnarasi haikhi 2014 nagi lauthokki be scheme amabu ngasi 2018 yore ineba India ri siyor sahi kya chikana no hoji internet ki nekin na kram matam ji kari gi no ba sahi meri ma sang isse income lakra ki moi thabak tongning da ba aduna hoji se samna har kan labor department saba matam da kya lor me har kan da ka se sanwam da lupachama pan lising lobi chang ine only 200 emko aduga matam dum labor ka se phanga ka da mo kamai doge kan da labor ma gi scheme labor policy tara siman ngel policy manga amu yogi ba manga am som dong pai ho adu hojiti madu subya ya ro na ba labor card pai ba helung gi khangde any ngasigi laingak sina pai khalai ba thabak sing da Aadhaar compulsory tare ma gi bank account compulsory tare Thongam Angoba Singh Memorial Trust Tabungkhok na sinduna nomagi obalem na layeng bagi camp ama Tabungkhok makhalaikai community hall na pangthokre Trust ki president Thongam Phulsan na khungangi miyam masamau phana thamnaba pandamda camp asi pangthokpani haikhi free camp asina laikai asida leiba praja singda anaya ki matang na khaita oirabasu mateng pang bangam jagani khanbadagi asigumba free health camp ase ayang na tawjabani government sponsor tawbiraga sai khuding ya suma camp ase tawbiragadi praja singa aduki matik harawani amadi trust ki side ta kisu adugi matik harawjo phondok sagani Kangpokpi District Headquarters ta ngasi mathol ani wangbayum ama maina tumna chakre thokdok asi ngasi nungthil pung amarom taba matamda thokhibani yum adu lonio hokip koba amagi sandokpa yum oina khongup semba mioi ahum amasung hotel phamba singna lainabani mai adu matam chana kalhobadabadagi tinkhoi amasung Ismail Panmai koba thangnaba yum ani amasu waiduna chakhi Kangpokpi Police Kontranipal Suba Assam Rifles amasung miyamna mai kanbada mateng pangkhi
Imphal West District ki Lamdeng Khunau da tha asigi taranithoi da yum mai thabagi thaudokta zenabani haiba mioi ani police na faraga kasum sangda thajin khre mioi ani adudi kaisam nilakanta sahi yankai mapal Lamdeng Khunau amasung CS ibo pisak sahi yankai nipal takyal kolom lekai dagini makhoi ani na yum mai thadok lambadagi ngasepam tombagi phobot kunthra manga sana phirol amadi imungi potlam kaya marum amang ata thokhi hojing marak thana break amatang lawjari Cái gì nó? Cái nào? Cái gì nó? Cái gì nó? Mà sẽ bung đó. Nói lấy cái gari hắn mà cái tuồng ngâm được này. Khura là cái tuồng này khăn đi ba. Năm ai tôi cái đó. Sen bun puthok cái lấy cái ngâm được. Sen bun puthok cái lấy cái ngâm được su. Imphal Finance salo. Ai cho hắn mà lấy ngâm được na. Imphal Finance cái loan này nó. Imphal Finance là nông dân nông dân gari loan lâu bây giờ cũng chào bác Pizeri. Adom napa mau cái gari kuning mak lâu bây giờ này. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu baba Quick zone gidi tata college di mambal suma phone kuding cham mane yo suma ngaro pista salabni na adu suma takta superlink footing gi offer me amam piri sidi tas electric rang no sin bagum na yoti sin bayar dudi sana gi mohut yang na sin bayar break itung da taram na oksari makhataba pauda Ukhrol ki mission ground da nimit mangani jatharakiba mahi marong hunbaki kumhai loira fanit ngasi loisin khre tamda fangliba khudong chaba khuding makching da fangan bangam laba matamda Manipur chawkhat le haga da bani haina works minister TS Biswajit na phangdo khre ngasi ki thoramatu da works commissioner K Radha Kumar ADC Ukhrol ki chairman K Dixon namadi tangkhul katamnaw longi president W Jimik Susaruk yakhi Festival loisin baga mari lenana sana khona bagi thoram kaya su pangthoki minister na sarkar asigi kholau ama oiriba chingda chalu hairiba wahai asibu kanagumba kharana lan na sandokli masidi singa masung tam khenaba thamdana sarkar na chakhatna na ba khongthangni singa masung tam anigi marakta nat ki ba thoram sing punna pangthok minarabadi state asida nungsi chanaba purakpa ngamgani Mamangi sarkar na district asida makoigi angama thakta hotna jaram labasu chawkhatpagi mamidi kaya ukhide adubu hawjik pairiba sarkar asigi angama thakta amukka henna chawkhatna na bathabak paikhatle pumnamak asi miyamna khanglamgani minister na chawkhat thorangi maramda palladuna Imphal Ukhrol road sembagi thabak kan na chathari BRO na paiba saruk khara asisu April fawgi manungda loisinna by assembly mifam loiraba matung chief minister yauna BRO ge official singa phaminaraga khanghangani District asagi lambi thong fagathan ba yauna subdivision samna ba lambi singlak liba April thadagi work program haptuna semnana ba thorang loire haiki laiba culturally laiba customarily tawba kumai da su aikoina yawbagi maram se masi yamna darkar laiba maram de aikoi masen nungsina ba aikoi masen amana amabu khangbi ba natraga aikoi si kamaina hauruki haibagi pose khanggunna chi harga de aikoi masen cultural exchange tawba tabani through culture through our customary kanolai pura makse khamina re harkanda amana amagi recognition piba amade amana amada ବ୍ୟବହାର tawnabagi changse si henkalakani habajai ge chepa thajabani Phubala makha lekai degi L Nilasandrana Khurai konsam lekai degi nupi amabu thabak happy bigani haina sel lawga loinana mahak pul lawgani hairaga lot khra habasi yumpham yawda ba samjin sajan ba wafam ne haina Laisram Nilasandrana sengdokli Phubala da pangthokpa pawgi mifam amada mahakna Canada gi su sel lawraga thabak hapkani haikibe leite sutna dagi security service amagi joint director oina thabak toramba khaktani lamdam sigi achum aran thibiri ba singna chamjaraba nupa singbul lan ohanna ba honaba asida mityang sangbiduna asum aranti dok piu hairi thabak hapini habaji aina mangonda thabak hapini hagi ba sungle lete thabak ti mana asigi case mayam si mana yaraktre khangaba matung du da mana thabak lom da muk defense orga mana hapakpani habaji magi machin thibani habaji ai miyam mamang da ai singthok sari adun masidi samjin sajen ba waphamni habaji ai jigi thong da ai miyam gi thong da samaj gi mayam mamang da ai bu jon bani habaji ai ta singna thamjani
मागी वाकर से तसेंगना जाजनिंग दिए Azad Higher Secondary School Yaripok ki lam lanai miyoi da pata pithok lambagi mayokta scholas ki mahiroi singna wakat mifam chathakre school gi lamda yum sajiliba asi hongdok na ba government na thabak paikhatrabadi hena kanba khongjang kaya jangsinna ba sem sare haide Azad Higher Secondary School gi lamda ki lanai miyoi kharana yum dasilaga leramba amadi pata pansin biramba koi mamang da pan biramba sarkar asina yanabachi leramba targa su hojik hojik pan biriba Manipur sarkar asina kaktat piu amadi masi kaktat tabata argadi aikoi gi kongjang makha daba kaya ama changsin jarakani Mayai ka bachinja ki mayokta miyam gi oba khongsat ama lilong litan thongdagi hauraga haurai bi mayai lekai hidiga ground phawasat khre Manga Suba Jammu and Kashmir Rifles Alada ASPO Anjuman ICRO LSA amasung CD onapun nasinduna pangthokiba khongsat aduda lilong area da lairiba tongan tongan ba lupsing amade mahiroi sing saruk yakhi tungna pangthokiba miyamgi mifamda mapan Suba sector Assam Rifles ki commander Brigadier Amit Kapatyal Manga Suba Jammu and Kashmir Rifles ki CO Hamid Bedi SP Thawbal Gautam SP Narcotics Babusu saruk yakhi RSS Manipur Pranas Sinduna Namit Humni Zatharaki by Youth Conference Kumbalam Park Arsar Ground Loisin Kre Thorom Aduda Ke Himaloy RSS Kilusingba Vagai Amadi E Braza Kumar Sarmasu Saruk Yaki Ke Himaloy na Manipur gi Nahasingda India gi National Building da Achoba Thaudang Logduna Lakli Makhatana Thaksi Khasi Leiba Puksel Sengba Amadi Thongna Phaba Haibasida Pukning Jangba Tai Haiki Pangan Phawai na mi phuna raga natraga mi lagna raga madu pangan kan banate madu thai sen harabadi yana miki thigi wari ne aduna isana isa gi discipline jaraba isa gi aim leraba isana isaru thajaraba kari gomba apam bakudima Manipur gi hoina natraga isa gi hoina natra India gi hoina aduna achieve to ngambani yana ai thajabale Reliance Industry Limited ki Rail Star Lubricants ki outlet amangasi Langthaba Labta Consumer Affairs Food and Public Distribution Minister Karam Shyamna Hangdokre Thoromaduda Deputy Speaker K Robindro Reliance Industry Limited ki State Head Gokul Swargiyari amadi ISTB ki Editor in Chief Brajendra Ningomba Susaruk Yaki Karam Shyamna lamdamasida changlakliba private company singasi ki kanabasing ningthina lobang amlabadi Manipur asi chokhatpa mangjil thaba state ama oregani haiki koi mioi basna thasana planning ke tawraba aduga hotnaraba aduga yamna thauna amaga loinana ninganna balaitana thawse tawragati atuma adi yamna masak naiba thawsing je tawbungami habasi masina example ne ISTB ki Editor in Chief Brajendra Ningombana Lairik Hairaba Mapungfana Trend Tarobana Hasingbu ngasi hangdokliba Rail Star Lubricants na thabak pibang amlagani hotnaba kandrabadi mai pakpang amloi haiba na hona na ningsingladuna su nomba kanduna lamdam asibu sel tumgi pibam phagat handuna mipal tangdaba lamdam ama oinana ba hotnaba darkar oi masida Rail Star na maru oiba thaudang lauragani phongdokhi Reliance Company asina aikiti Manipur da sanction ba hor labati maki tongan ba films inda mana tawi ba thabak mayam se masiki branch mamam akoi Manipur se jo labati akuisu sahut lamda khara mangjin thakni harse tasinam yam sula wa khumya na hajani employment da orasu adagi revenue da orasu mateng panglatra Manipur se sahut lamda adum khara khmang social kani Kanglai Park Women's Welfare Association ki hana leramba committee da anauba thaupuga bidaba sing hapsinduna chauthokre President AK Memcha Leima Secretary da Sobasini Leima amadi advisor da mioi ahum Vice President ani yauna atai thaupuga da basing khankre Tripura da Yelhomi Tripuri Singh Khangdoktuna Anna Yadaba Mawong da Laisiliba Mitop Singh Khangdokna bagi Khongjang Numit Humni Supna Delhi gi Jantar Mantar da Sathakre West Bengal da Lairiba Anna Yadaba Mitop Singh Maramdam da Halanko National Registration of Citizenship Sana Halu Lising Mazamapan Yankai Mathoi gi Census North East Pumbada Sana Hangada Bani Haina Taksin ki Khongjang adu Tripura People's Front Sinba Khongjang adu da Assam gi General Secretary Masat Confederation of Indigenous Youth of North East Saruk Yaki
Sana Janmastan Club Kaisamthong Lions Club of Imphal City amasung Lions Club of Imphal Central na kusamnaduna lemna ngawdong laibra yangthokpaga loinana layengbagi camp ama Kaisamthong Moirang Ningthau Leirak Community Hall da pangthokre camp aduda Kaisamthong Moirang Ningthau Leirak ahaibam amadi laisom leirakta laiba chahi nifu helaba mioi singda layengbagi khudong chaba pikhi club asigi Diamond Jubilee thoramga mari leinana camp asi pangthokpani haire कोई कनोने कैथलिक सी हुजिकती सुकिमती कमन होइखरे अदना मसी मतम चाना डिटेक्ट होद्रगदी अखोई इवन तम तमना ब्लाइंडनेस ओइसिलक याबगी कंडीशन मयाम सु लेब मसीगी वकलोन सिग लोइनाना लेका सिदा लेबिरेबा अहलमन सिंह सी अखोइना कैथलिक सी डिटेक्ट तौनिंगबा लायंस क्लब ऑफ इम्फाल सिटी अमसुंग लायंस क्लब ऑफ इम्फाल सेंट्रल दा अखोइगी सिदा डिटेक्ट तौरबा सिंग सिसु अखोई लेंस सिंगसु फ्री स्पॉन्सर तौबिरक सिगी खुदोंग चाबम सुपीबिबसे अखोइ सनजमस्तान क्लब की माइकैदगी अखोइ हन्ना थगचरी District Legal Services Authority Senapati na TYRDC ka kusamnaduna Legal Awareness Thoram amma Tuition Pai Community Hall na pangthokre Manipur State Legal Services Authority ki matengaloina na pangthokhiba thoramaduna District and Session Judge Senapati Dr. CS Santibela TYDRC ki President SS Rangnai Ralsu Saruk Yaki Advocate B Supriya ke Dhani amasung P Nanda Kumar na resource person oina wangangki Kaksing District Headquarters Sangha Haude Haibagi Kudong Zaba Lauduna Political Gi Kudong Zaba Launabagi Damag Waikong Tongzau the Headquarters Tamgani Hairibasi Laibak Tibani Haina PYC Vice President and Sarat Nafongdokli Wabgai Kandragi Manung Sana Laiba Kairak ki Club Taruk na Sinduna Kairak Kaitel Community Hall Pangthokpa Pauki Mifum Amada Lising Ani Tara Taruki December Taramapalda Gazette Notification Thoktuna Kaksing Subdivision Bo Mapung Faba Revenue District Ama Oina Lauthoki Bedegi ngasi Pauba Kaksing da District Headquarters Ama Oibagi Tawpam Thokpa Thabak Thoram Khuding Mag Mai Pakna Pangthoktuna Lakli Maram Aduna Government Lamgi Lapanak Pathidana Office Kunma Thoram Chalaiduna Lairiba Mising Amadi Atai Infrastructure Sing Yenglaga Achumba Pirep Lorokani Thazai District Headquarters sama oibagi athuba matamda yen aningai leitraba mafam asida District Headquarters thamdana atopa mafamda thamkiba tarabadi wabgai kendragi manungsana leiriba kairaki miyamna makhal makha kayagi khongjang sangsilagani hairi sida yang kumna khana ningai marsak leite kaksing hari bungphon sida hana leiriba si official oiba yaba posak khudi mo singsi masang matung office ki posak sing moida loina muk sarga leiri aduga masidi sida infrastructure mayam ma haibadi police ki oiro adagi tangai bada posak khudi mo mongonda masag yamna nakna lei aduna mahari bu maphum sida koi sabada thoidokna aduda center oibu maphum ni haiba bada putho matam sangna koina sangi toba haibadi sahi narga lege toba maduna thabukta prajam yangi thabukta thinda na toba posak tudi akoi masi tasengna pamjade Patsoi Kendragi Manungda Local Area Development Fund Amadi Tongan Tongan ba Funding Gayagi Makada Lambi Koilas Thaba Community Hall gi Expansion Tauba Yauna Paikat Liba Thabak Singasi Kendra Asigi MLA AK Mirabaina Koina Satuni Yangsan Kre Kendra Asigi Manung Sanba Tongbram Lekai gi Mamang Lambi da Koilas Thaba gi Thabak Zathariba Mafamda Lamdam Adom gi Praja Singa Unaduna Apam Pam da Sing Khanaki MLA AK Mirabaina Praja Singi Apam bagi Matung Inna Mahakna Angamba Thakta Thabak Paikat Kani Haiki Wakal manaba Dr. Singh Punsin naduna semba Hof Kaubalup amana sinduna ngasi Diulalen dalaiba Mahila Kalyan Samiti gi Children Home Koirengai dalaiba Nawakol Female Home amadi Tera Bazar dalaiba Children Home dalairiba angang singda Yausang kumai ki mangoina na tongan ba potlam sing kudol tamkre Dr. Niras Kumar Sarmana maru oiba thaudang lauduna ngasi kudol pot pibagi thoram aduda home gi angang singna sanaba tongan ba item singsu utki Langol Housing Complex ta kilometer ama makhairom ki lambi sembi dabana achat awok singda khodong thiba thokle hairi atuba matamda lambi semdrabadi lambi thingbagi khongjang jangsilagani haina KSO Langol Block ki President Pagoglen Misau na phongdokre Langol Kuki Community Hall da pangthokpa pawgimi famda President KSO Langol Block ki P Misau na Siza Hospital da mamangdagi Langol Housing Complex taba Main Road amasung quarter gi lambi taba sahi anirom sembi dana laibana ngasi lambi asida khodong thiba kaya thokle Haukiba tang tarama thoida lambi asida thokiba accident ta nupi ama siza hospital la laika nari masigi diet takana na oigani maramasina lambi asi athuba matamda semba hobaga loinana accident ta soklabi sigi compensation pidrabadi akan ba khongjang jangsilagani haiki
अद लंबी से याम फतबदे नुंग से तकपदगी मबाइनी से लोंगदुना ताबदा लेरबा मतमसिदा मकोक से सुगाइदुना हजिक से सिजा हॉस्पिटल लाइकना लेरी ऑपरेशन तौरी ई ब्रेन द ई चंगे हाइदना माइ स्कल जो हांगदोक्तुना हजिक से नुमित मंगा फारे आईसीयू द लेरे कंसर्न डिपार्टमेंट अमसुंग गवर्नमेंट द कंपेंसेशन पिबियू अदुगा लंबी सु सेमबियू 3 months मनुंग द सेमगनी हाइना तादरगदी अखोइना नेसेसरी स्टेप लौबीगनी कईगुंबा विक्टिम से सिरा अगदी कंसर्न गवर्नमेंट अमसुंग डिपार्टमेंट न दाइपुगनी All Hill Area DPC completed recruitment candidate of Police Constable Male Isingani Tarataruk batch na February Tarataruk ki ahing nongyay degi ngasi ahing nongyay pawa chathari batching area ge total shutdown handokpa laite haina phongdokli khongjang asigi matang da se minister ga phamin aduna wari sanaba degi yanaba pura khra haiba wafam adu government ka wari sanaki ba laite aranba wafam ama media da thorakpa asi laibak tibani khongjang asi ahing nongyay da loisin gadabadu matam kaktana total shutdown gi khongjang oina chatharagani haire gi site ka aikoi ga yanabo karigumba ama phobol laigide government gi site gi jo akoi unaraga anda da wari sanagi basu laite madu matang aikoi parja mayam da amsung candidate sing da sengtokchari aikoi banna total shutdown asi akoi makha adum chathajagi ni karigumba government gi site gi positive oiba responsibility ama bok laktribo ko masi matang aikoi candidate amsung parja mayam da sengtokchagi na prinna amsung media gi thong da sengtokchari Ukhrul district ki Litan police station gi manung sanma sana kaithel ga taina ba mafam sing da tharamba ekar kunlong gi kani pambi apunba security ki kangbu amana manghan khre mafam adu da tharamba ekar amarom gi ganja sumanghan ki ngasi gi drive adu NCB NAV district police Ukhrul amasung tara taret suba sam rifles ki apunba kangbuna chathaki bani kani sing adu lupa crore ama lakh ni furom gi oigani ganja sing adu na lupa lising humbudra rom gi oigani hairi City Police ki OC Sudina Lusingduna kedo gi thomi singa loina ngasi Nambul Turel gi khongnung sengdokre loina na Turel gi manang nakna lairiba miyam na amot akai phata haudi Turel khongnung da hundokta na ba awareness pikhi ngasi gi sengdok pa du da nongmai jingi kaithel phamba singsu saruk yakhi Kainau taba nongmai kapam sagai development trust na sinduna sagai asigi mahima singda makok thonglakpa sing harau taram na okpaga loina na kainau taba na mairakpam sagai yumda ba puya phongkhre hobam marak irom lekai da pangthokiba tharamadu da Nambol Kendra gi MLA and local amadi sagai gi ahal sing saruk yakhi Manipur University na lawba MA Manipuri final da ahan batarak krabi Nandini Chanu amadi IS Fanglabi Nita Arambam da kudol tamduna pungning thagatki and loken na chahi asidagi hongna class 10 amadi 12 examination da sagagi oina amadagi manga fawbada position changlak abadi sel yimana piragani laukthokki ngasi ayuk pung taruk makhairom taba matamda Thobal Police Commando na Muhammad Anis Khan kauba urup khunaudagi miyoi ama mangkiba Honda Activa amaga konana fare Activa asi mayang Imphal Bazar da laiba Muhammad Nangcha kauba miyoi amadagi laurakpani hairi Phayeng apunba umang committee gi oiba mifam amangasi Phayeng denal lampakta pangthoktuna committee asigi miyoi humphuna saba chahi anigi oina thaupunana ba thaumi singkhan khre ngasigi mifam adu da Phayeng awangi khulakpa en toyai chakpa amadi e konthongjau chakpana maru oiba miyoi sing oina saruk yakhi nauna khalaba committee asigi president Angom Hera amadi vice president Angom Milanda mamangi thaupuramba singna lupa lakh ahumga lising yangkhai humdoi chahumsu nauna thaupugadaba singda Kusinakre Bimol Fibogi Iris Film Production na putokpa Phaibok haina mingthon ba digital film mangasi Sankar Tokista release tokre Boni Radimanan Ratan Lai Artina amadi Sonia na chingba artist na saruk yaba film asigi release function da film forum gi Manipur gi chairman S Mangolzau Sagormang PS ki OC MD Salaudin amadi pandam gi president Yunamsa Dilip Kumar na chingba miyoi sing saruk yaki Yumnamsa Dilip Kumar na Film Forum Manipur na Manipur government ta akan batak-sinduna Manipur film policy mapungfana sana halabadi state asidagi apaba film kaya puthokpada mateng oigani haiki government ta Manipur film industry support na muli da kani to go yai si ko biu ha ka se ata ke sa ko biraga kasi government se ken na ta ni ta chala kadi ko film industry se ya ken support kadi Tungda Phaibok film miyam da utki Ekoina ngambak tharadi karo bayagi adadi sisina shutta pumdori benne ado bo
Melvoice TBAI Center Sas Kangpukpi ki Gospel Visual Album Pakai Vatchoi Vau Kaki Vana ngasi Center Sas Kangpukpi da release tawkre thorom aduda Kailoland Kipgen Thakozam Khongsai amasung Hathem Kipgen su saruk yaki CRPF ki sama mapan suba battalion na Mongsangai Upper Primary School ge approach road oiriba main road ge school tabelambida nung thaduna semjin khre haina battalion na sigi commandant ki cherol amana haire approach road mong tana leitabadagi maru oina nongju thagi matamda mahairoi sing amasung oja singna school karakpada chauna khudong chadaba mayokna duna lakpa madugi yenglaga CRPF ki maikai digi lambi asi semduna mating pangkhibani haire hauzik sanabagi pau amuk phangbigani Ngasigi sanabagi pausing boya ning thawjamdagi hana phangbigani Ex Polo Club Wangkhaina Manipur Police Sports Club Team B Bumaiti Piduna Sahi Sigi Nepal Suba 57 Mountain Division Polo Tournament ki champion oikre 57 Mountain Division is sponsored Toraga Manipur Horse Riding and Polo Association Sinduna Tha Siki Tang Taramathoidagi Polo Team Taramangana Saruk Yaduna Imphal gi Mapal Kangjibungda knockout basis Satharakiba Nepal Suba 57 Mountain Division Polo Tournament ngasi loisen khre Loisen bagi thoramda 57 Mountain Division ki GOC Major General U Suresh Kumar Manipur Horse Riding and Polo Association ki President Ais Dilip Inspector General Assam Rifle Shot ki Major General Birendra 57 Mountain Division ki Deputy GOC Brigadier SKS Chauhan Amadi Manipur Horse Riding and Polo Association ki Vice President Professor C.H. Priyo Ranjan Sur Saruk Yaki Satharakiba tournament asigi ngasi aroiba numit ki sanakiba match da ex Polo Club Wangkhaina Manipur Police Sports Club Team Bibu Panjal Manga ani da maiti piduna champion oikibani match asida mai pakiba ex Polo Club Wangkhai ki Panjal Singadu P Ojitna ahanbani subamadi ahum super sakarda Panjal ahum sanki atopa Panjal ani aduna L Atangba madi TS Jacob na ahanba sakarda sankibani match asida maiti kiba Manipur Police Sports Club Team B ki Panjal ani edu T Pradip Kumar na ahum subamadi Mari Super Sakarda Sanki ngasi loisenba nimita pangthokiba world record holder Tim Taradoski motorcycle display mountain martial arts Manipur gi Arambai Pana Sagol Kangje madi Para Commandos Indian Army gi combat free fall Miam da utkiba singda thoromapu singna trophy amadi kutorpo sing PK Satharakiba tournament asida winner oikiba ex Polo Club Wangkhaida trophy ga loinana lupali singipu runners up takiba Manipur Police Sports Club Team B da trophy ga loinana lupali singkontra thoromapu singna khusinaki and the cash prize of now honor the teachers and victory of reducing now carry forward the profit of 87 million pounds. Neroka Football Club Sathariba Hero Inda Liki Aroiba home match sanaba loisinkhre Aroiba numita Mohan Bagan gi makuta goal ani ahum da maiti khrabasu league table da point 38 phangduna adum mangjin thaduna sale All India Football Federation sinduna home and away basis da mamang sahi gi sok lising ni sumna taratare ki November tang 15 dagi team tarana saru yaduna Sathariba Hero India Liki ngasi Kumalampang main stadium da sanakiba Neroka Football Club sangapum gi Nipan Suba Aroiba home match da Mohan Bagan gi makuta goal ahum manida maiti kibani match asida mai pakiba Mohan Bagan gi goal ahum madu Asar Piarik Dipandana match ki kunmathoi suba madi kunthamathoi suba minute goal ani sanki atopa goal aduna Akram Mokrabina match ki ahan bahab ki ahap minute ani da sankibani match asida maiti kiba Neroka Football Club sangapam gi goal ani aduna Singam Suba samadi Felix Odili Sidina match ki taratruk suba madi kunmari suba minute sankibani match asida Mohan Bagan ki sanaroi Akram Mokrabi amadi Neroka Football Club sangapam gi team captain Barney K Kelonda match conduct tokiba referee na yellow card utki
Sathariba League asida hojik phawda Neroka Football Club sangapumna match taratare sanaba loikebda point kuntra mathoi phangduna ahanba Minaraba Punjab FC na match taramari sanaba loikebda point kunmapal phangduna ani suba Kingfisher East Bengal na match taramanga sanaba loikebda point kuntaruk phangduna ahum suba Mohun Bagan na match taramanga sanaba loikebda point kunmari phangduna mari suba Shillong Lajong FC na match tarataruk sanaba loikebda point taranipal phangduna manga suba Aizawl FC na match taramari sanaba loikebda point taranipal phangduna Taruk Suba, Chennai City FC na match taratruk sanaba loikebda point taratruk phangduna tare suba, Gokulam Kerala FC na match taramari sanaba loikebda point taratruk phangduna nipal suba, Churchill Brothers FC Goa na match taramanga sanaba loikebda point taratruk phangduna mapal suba madi, Indian Arrows na match taratruk sanaba loikebda point taramanga khak phangduna league asigi tara suba position taduna asali. Manipur ki Neroka Football Club sangapamgi aroiba away match tha asigi tang kuntareta Kolkata da Kingfisher East Bengal ga sanagani. Marisuba MCA W Pralhada Madi W Ramananda Elite Tournament ki ngasi sanakiba match ta Sam Khagempalina Force K3 Gaubu Mighty Papi Kre. Manipur Cricket Association na sinduna tha sikitang taramari tegi team tarana saru yaduna luang sangbamgi luang popa cricket stadium da sathariba Marisuba MCA W Pralhada Madi W Ramananda Elite Tournament ki ngasi sanakiba match ta Sam Khagempalina Force K3 Gaubu run tarukta Mighty Papi Kibani. Force K3 gauna tos ngamduna fielding khanki match asida mai pakiba Sam Khagempalina ahanba batting tokibada apiba over nifugi manungda over kunthra mari ka ball anida wicket loina turaga run sani subna nipal lauki masigi pakhumda ani suba batting tokiba Force K3 gauna over nifugi manungda over kunipal ka ball ahumda wicket loina turaga run sam ga subna ani khang lauduna match asi maiti kibani ngasi sanakiba match asida Sam Khagempaligi sanaroi langlon yamana man of the match takre Sathariba tournament asigi haying stadium asida YWC Langthabal amadi SCCCC Singjamaiga sanagani. Taramanga suba Manipur Veteran Cricket Tournament ki ngasi sanakiba match ta Cyclone Thangmaibana DSU kwa kaitil bo Mighty Papi Kre. Manipur Veteran Cricket Association na sinduna tha sigi tang Nepal dagi team Nepal na grubani thongna khairotuna Oriental College amadi Model Higher Secondary School ground sathariba taramanga suba Manipur Veteran Cricket Tournament ki ngasi sanakiba match ta Cyclone Thangmaibana DSU kwa kaitil bo wicket tarukta Mighty Papi kibani. Match asida DSU kwa kaitil na tos ngamduna ahanba batting tokibada over kuntereka ball ahumda wicket loina turaga run sam ga kunmanga lauki masigi pakhumda ani suba batting tokiba Cyclone Thangmaibana over taramanga ga ball manga da wicket marikhak turaga apiba target adu yauduna match asi mai pakhibani match asida Cyclone Thangmaibangi sanaroi binoina wicket ani amadi run kunma pal lauduna man of the match takre. Sathariba tournament asigi hayeng ground asida KSC all lamulena madi napsa kha Imphal ga sanagani. Awang Khunok Youth Development Association sinduna ngasidagi association asigi grounda ahanba is 11 7 set village open football tournament hokre hokdopagi thoramda 87 battalion CRPF ki assistant commandant Yengkhom Sanjeev Padma Medicare Diagnosis Center ki proprietor A Vivekananda Combined English School Awang Khunok ki founder K.S. Ranjan amadi Swaba Bricks and Construction Khuyum Sabal ki partner Kangbam James Su Saruk Yaki tournament asigi ngasi ahubunumi ki sanakipa match ta BFC Awang Khunokna IN Sagol Tongmabu Gol Taratare Sinoda Mighty Papi Kre. Shallow Youth Union Club na sinduna tha sigitang mari tegi team kunmari na group Nepal thongna khaidotuna club asigi ground sathariba Shallow Cup Nepal Subalamnai Kendra Village Wise Men's Open 7 set football tournament ki ngasi sanakiba ahanba match ta STT team B Sektana FC Kundrapambu gol ama sinoda Mighty Papi Kre. Tournament asigi ani suba match ki sanakibada Bolero Sektana Lamlai Police bu gol mapal amada Mighty Papi ki Sangaipat Sporting Union na sinduna Union asigi ground team kontre na saru yaduna sathariba ani suba 5-a-side Sangaipat Open Day and Night Soccer Tournament ki ngasi sanakiba ahanba match ta SYDA na PMC bu gol ani sinoda Mighty Papi ki suba match ki sanakibada Yambung FC na ST Joseph gol ama sinoda Mighty Papi Kre. Thakachari boyai hojik makha taba sanabagi pau khara amuk pizari
Kunithoirak Suba and Chandreswar Memorial 7-man aside state level open football tournament Lasal ground lema pokpamda team kunmarina saru yaduna hogdokre hogdokpagi tharamda sports minister Latpau Haukif Nambol Kendragi MLA and Loken lema pokpam zilla parisad member Elzitian Susaru yake minister Latpau Haukif na sanaroi singi incentive oina lupa chani piramba adu handak sahidagi lupa lising amade hengal agani Imphal West amasung East ki mafam anida artificial turf ground ani amasu thamnaba honaragani haiki YMC Club kha sanjembam na sinduna thongnau jam ombi mangol ngambi debi Memorial State Level Village Wise 5-man aside football tournament ki champion Kairang Komidok na oikre ngasi sanaki ba final match ta Kairang Komidok na Waikong FC bu penalty da thoikibani loisin bagi tharamda tournament asiki donor TS Basanta Sanjenbam Pukrambam Gram Panchayat ki pradhan N Birjit Maitai su saruk yake Seba Ketrigaon na sinduna chatharaki ba chahi taramapal makhagi ahanba Ketrigaon trophy yoba Ketrigaon na champion oikre ngasi sanaki ba final match ta yovana KYO Kongban Nongthombam Laikai bu gol taret amada maithibe piduna champion oikibani ngasi loisin bagi tharamda GP Women College ki associate professor Abdul Hakim amasung Emera Jaksu saruk yaduna manamatum yanthoki Noida Stadium da ngasi chathaki ba roller skating championship da Manipur gi 19 gold medal laure handa kisi tharaga 19 gold asi ahumlak lauba oire Top Singtha Youth Progressive Organization Sinduna Taruk Suba Typhoid Trophy Village Open Football Tournament team gi ngasi sanaki ba match da Izen team Charangpat amasung YDC Khoirom quarter final match singda mai paktuna semi final changkre tournament asigi ahanba semi final tha sigi kunda Huikup FC ga Izen team Charangpat amadi LPYC Lainongtel amadi YDC Khoirom sanaragani Andhra Pradesh ta thasigi tara taruk tagi chatharaki ba tara taruk suba All India Bodokan Open Karate Championship ta Manipur gi team na gold tara humdoi silver mari amasung bronze manga laure championship asida KS Sanjit Maitaina match referee oina saruk yari Housing ay nga sagi pau amuk pangbigani Environment Directorate State Climate and Weather Report ki matung ina ngasi gi khwaidagi sakiba Celsius degree kun mapal 10 taruk khwaidagi ingba Celsius degree manga 10 taret Nuksit yawba ising manal gisang maximum da sada mai putra truk 10 taruk minimum da sada tarabapal 10 ahum oiki ngasi nong chukide Hauzik aroi pada maru oiba pau amuk BJP na lusingba government asida NPF yaudabagi phirep larogani haina NPF Manipur unit ki president Morung Makungana phongdokre State atai ka yengna bada Manipur na nupi ki mayok ta chathaba crime hanthari haina governor Dr. Nazma Heptullah na phongdokre amadi ex polo club wangkhaina yangkai taret suba mountain division polo tournament ki mapu oikre ngasi ki oinadi ISTB na bijaba Manipuri pau matang sa dalo sinjari miyang tabiri ba pumnamakpu amuka hanna kurumjari